इम्फाल जिरी लंबी दे खुलाई पाइबा लालहुबसिंगना फोंगनो थोकलक्तुना टैक्स लौरे ड्राइवरसिंग अवाबा अमा ओइरे उख्रुल पोस्ट ऑफिस तमना पुरकपा कोरियर आइटम की बैग कुंथ्रागा तरुक कुकी मिलिटेंट सिंगना संकाई विलेज ग्राउंड मई थाखरे कुकी सिंगना NH 202 इम्फाल उख्रुल लंबी दा हौजिक चथारिबा काउंटर इकोनॉमिक ब्लॉकेट असिगी मनुंग चना ngarang इम्फाल पोस्ट ऑफिस तगी उख्रुल पोस्ट ऑफिस तमना पुरगा चटपा कोरियर आइटम की बैग कुंथ्रागा तरुक कुकी खुलाई पाइबा सिंगना गन पॉइंट मुल्लबा मतुंग लितान पुलिस स्टेशन की मनुंग चनबा संकाई विलेज ग्राउंड मई थाखरे कुकी खुलाई पाइबा सिंगना मई थाखरबा कोरियर की आइटम सिंग अदुगी मनुंग दा पोस्टल पार्सल ATM कार्ड पासपोर्ट अमसुंग अतई मेल की पोटलम कया अमसु यावरी मई थाखरबा कोरियर की बैग कुंथ्रागा तरुक अदुगी मनुंग दा उख्रुल की कुंथ्राना उख्रुल गिनी सोमदाल की मरी अदुगा कामजोंगी अमा यावरी हाइरी थौदोसिगे मतंग दा उख्रुल की पोस्ट मास्टर वुंगबाई फम बेंगमाइना हमारी लेनबसिंगदा कंप्लेंट फाइल तौख्रे हाइरी थौदोसिगा मरी लेनना लेतान पुलिस स्टेशन दा नार्जी हुसैन अपोकबा नूर रहमान निया कौबा अमना तौरखिबा FIR अमगी मतुंगिना दी इम्फाल पोस्ट ऑफिस तगी उख्रुल पोस्ट ऑफिस तमना गारीदा के कोरियर आइटम बैग कुंथ्रागा तरुक अदु पुरगा लाकपगी लंबीदा कुकी खुंजा सिंग अमसुंग मिलिटेंट सिंगना मुल्लगा मई थाखिबनि हाइरी थौदोसिगा मरी लेनना लेतान पुलिस ना गवर्नमेंट के एम्प्लॉई सिंगना मथौ पांगथोकपदा अथिंगबा पीबगी दमक BNS 189 to unlawful assembly BNS 326 mischief BNS 3284 mischief causing moderate financial damage BNS 3513 criminal intimidation BNS common intention arms act and 251C unauthorized possession of prohibit arm gi makhada case register tawkre FIR sigi matung inadi ngarang yangang pokpidagi joint convoy escort ki team amana postal courier items sing adu ukhul gi post office ta deliver tawba chatpani adubu team aduna litan police station gi manung chanwa sangkai khul yorokpa chawrangna pung 10 rom tarakpa matamda kuki volunteer sing na gari sing adu khamlaga check tawki gari sing adu khulai paiba kuki militant mari manga changduna khamkhibani loinana post office की गाड़ी अदुदा यावरिबा पोट चै सिंग अदु लोइना लौथखिबनी कुकी खुलाई पाइबा सिंगना गाड़ी दा पोट चै सिंग लौथब अदुदा मफम अदुदा लैबा सिक्योरिटी पर्सनल सिंगना करी तौरबगी हाइन हंगलखी अदुगा कुकी खुलाई पाइबा सिंग अदुना गाड़ी अदुगी ड्राइवर अदुबो मफैगंदा नोंमैना नमलगा तुमिना लैना भाइकी मदुना मरम ओइरगा महा करीमता तौबंगम किदे खुलाई पाइबा सिंग अदुना सिक्योरिटी फोर्स की कांगबु सिंग अदुदा कोरियर के आइटम सिंग लौथब खक्तनी हाइकी मतुंग तारकपदा खुलाई पाइबा सिंग अदुना कोरियर आइटम सिंग हाबलिबा बैग कुंथ्रागा तरुक अदु संकाई विलेज ग्राउंड दा पुरगा मई थादोकी लोइनना पोस्ट ऑफिस की गाड़ी अदु सुमई थानबा होनकी अदुबु नंबर यावदबा अमुबा मचुगी अल्टो अमसुंग थार गाड़ी दा लाखिबा सकंगदबा मियोय सिंगना खामदगी पोस्ट ऑफिस की गाड़ी अदुदी मई थाखिदे गाड़ी दा लाखिबा मियोय सिंग अदु येंगबदा चही खरा यामबा ओइना उई पोलम सिंग अदु मई थार मतुंगदा पोस्ट ऑफिस की मियोय अदुबुसु मफम अदुदगी चखिनबा खंगलकी हाइना पल्ली अमरमदा खुलाई पाइबा सिंगना ngarang उख्रुल पोस्ट ऑफिस तमना पुबा मेल बैग कुंथागा तरुक अदु मई थाखिबा थौदो अदुगी मायक्ता ngasi इम्फाल की बाबुपरादा लैबा इम्फाल की हट पोस्ट ऑफिस ता वाकन मिफम चथाखरे लोइना थौंग अदुबु यामना कन्ना यानिंगदबा फोंगदोखरे तमिलनाडुदा बॉयलर योनबा थिंगरे तमिलनाडु चिकन ट्रेडर्स फेडरेशन जुलाई 18 स्टेट अदुदा येनसा योनबा थिंगले हाना लाउथोखरे येन लोरिबा सिंगना लेंगा की कांगलोन ngang machinjak pidaba maramna miyam da hakchang sokningai oirakpadagi thawrang asi lokholakhibani hairi LPG gas cylinder pokhairakpadagi dukan manga maina tumna chakre Chandel district ki chakpi karong subdivision gi Tampi Khul junction da ngarang numidang LPG gas cylinder pokhaiduna mafam aduda laiba dukan manga maina tumna chaktuna lupa lakh kaya oigadaba pot chai sing amanga ta thokre hairi Tampi Khul gi junction da maina chakraba dukan sing adu ST Tungam kaubat Tampi Khul asida laiba mioi amagini hairi thodok thokpham dagi phangba pawgi matungina mafam adugi dukan amada haurakhiba mai chakpagi thodok adugi manung chana dukan aduda laiba LPG gas cylinder asi खंगौदोना पोखाइरकपदगी थंगना लैबा दुकान सिंग मई वाइदुना कन्ना चाकपा हौरखिबनी खुंजा सिंगना मई चाकपा कन्नबा अकनबा मौंद होनरबा सुपुना दुकान मरी मैना तुमना चाकी आइडी मई चाकपगी थौदो हेक थोकपदा खुंजा सिंग चाकपी करोंग पुलिस स्टेशन अमसुंग मनांग नकपदा लैबा आसाम राइफल्स अमदी सुगुनुदा लैबा फायर स्टेशन दा पाउ पीखि अदुबु सुगुनुदा लैबा फायर स्टेशन असि चाकपी करोंगदगी किलोमीटर 12 रोम लापना लैबा मरमना सुगुनुदगी फायर ब्रिगेड सिंग थौदोक थोकफम योक्सलकपदा मिनिट 10 कुंठा रोम चंगबा मरमना मई चाकलेबा दुकान सिंग अदु निंगथिना कनबंगम खिदबनी हाइडी फायर ब्रिगेड टीम मफम अदु यौसिलक्ट्रिंगै पुलिस असम राइफल्स की असिस्टेंट कमांडेंट
ꯔꯕꯤꯟꯗꯔ ꯀꯨꯃꯥꯔꯅ ꯂꯨꯆꯤꯡꯕ ꯑꯁꯥꯝ ꯔꯥꯏꯐꯜꯁ ꯄꯔꯁꯣꯅꯦꯜꯁꯤꯡꯒ ꯂꯣꯏꯅꯅ ꯃꯩ ꯀꯟꯅꯕ ꯊꯕꯛꯁꯤꯡ ꯄꯥꯏꯈꯠꯈꯤ ꯑꯗꯨꯕꯨ ꯌꯥꯝꯅ ꯀꯟꯅ ꯃꯩ ꯆꯥꯛꯄ ꯃꯔꯝꯅ ꯆꯥꯛꯂꯤꯕ ꯃꯩ ꯑꯗꯨ ꯃꯨꯊꯠꯄꯗ ꯆꯥꯎꯅ ꯑꯋꯥꯕ ꯅꯪꯈꯤ ꯍꯥꯏꯔꯤ꯫ ꯉꯔꯥꯡ ꯆꯥꯛꯄꯤ ꯀꯔꯣꯡ ꯁꯕ ꯗꯤꯕꯤꯖꯅꯦꯜ ꯍꯦꯗꯀ꯭ꯋꯥꯇꯔꯗ ꯊꯣꯛꯈꯤꯕ ꯃꯩ ꯆꯥꯛꯄꯒꯤ ꯊꯧꯗꯣꯛ ꯑꯗꯨꯅ ꯁꯕ ꯗꯤꯕꯤꯖꯟ ꯑꯁꯤꯒꯤ ꯈꯨꯟꯖꯥꯁꯤꯡꯅ ꯃꯇꯝ ꯀꯨꯏꯅꯗꯒꯤ ꯗꯥꯕꯤ ꯇꯧꯗꯨꯅ ꯂꯥꯛꯄ ꯁꯕ ꯗꯤꯕꯤꯖꯟ ꯑꯁꯤꯗ ꯐꯥꯌꯔ ꯁ꯭ꯇꯦꯁꯟ ꯑꯃ ꯂꯩꯉꯥꯛꯅ ꯊꯝꯕꯤꯗꯨꯅ ꯑꯊꯨꯕ ꯏꯃꯔꯖꯦꯟꯁꯤ ꯔꯦꯁꯄꯣꯟꯁꯁꯤꯡ ꯂꯩꯍꯟꯕ ꯑꯃꯗꯤ ꯃꯐꯝ ꯑꯁꯤꯗ ꯃꯤꯑꯣꯏꯕꯒꯤ ꯄꯨꯟꯁꯤ ꯑꯃꯁꯨꯡ ꯂꯟ-ꯊꯨꯝ ꯏꯃꯔꯖꯦꯟꯁꯤ ꯊꯣꯛꯄ ꯃꯇꯝꯗ ꯀꯟꯕꯤꯅꯕ ꯍꯥꯏꯖꯗꯨꯅ ꯂꯥꯛꯈꯤꯕ ꯑꯗꯨ ꯅꯧꯍꯧꯅꯅ ꯈꯨꯟꯖꯥꯁꯤꯡꯅ ꯅꯤꯡꯁꯤꯡꯂꯛꯂꯤ꯫ ꯍꯣꯝ ꯀꯃꯤꯡ ꯁꯦꯔꯦꯃꯅꯤ ꯄꯥꯡꯊꯣꯛꯈ꯭ꯔꯕ ꯃꯇꯨꯡꯗ ꯀꯦꯁꯤꯕꯤ PWG ꯑꯃ ꯐꯥꯔꯦ꯫ ꯊꯥ ꯑꯁꯤ 22ꯒꯤ ꯅꯨꯡꯊꯤꯜꯗ ꯃꯟꯇ꯭ꯔꯤꯄꯨꯈ꯭ꯔꯤꯗ ꯂꯩꯕ IGA ꯑꯦꯌꯔ ꯁꯥꯔꯚꯀꯤ ꯀꯔꯅꯦꯜ ꯕꯤꯞꯂꯕ ꯇ꯭ꯔꯤꯄꯥꯊꯤ ꯇ꯭ꯔꯦꯅꯤꯡ ꯁꯦꯠꯇ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯋꯥꯏꯈꯦꯝ ꯆꯥꯟꯌꯥꯎꯅ ꯄꯥꯡꯊꯣꯛꯈꯤꯕ ꯍꯣꯝ ꯀꯃꯤꯡ ꯁꯦꯔꯦꯃꯅꯤꯗ ꯀꯦꯁꯤꯕꯤ PWGꯒꯤ ꯅꯨꯄꯤ ꯌꯥꯎꯅ ꯂꯥꯂꯣꯡꯂꯨꯞ ꯑꯁꯤꯒꯤ ꯃꯀꯣꯛ ꯊꯣꯡꯕ ꯂꯨꯆꯤꯡꯕ ꯑꯃꯁꯨꯡ ꯀꯦꯗꯔ 43 ꯈꯨꯠꯂꯥꯏ ꯊꯥꯗꯣꯛꯇꯨꯅ ꯃꯍꯧꯁꯥꯒꯤ ꯄꯨꯟꯁꯤꯗ ꯆꯪꯂꯛꯄꯗ ꯇꯔꯥꯝꯅ ꯑꯣꯛꯄꯒꯤ ꯊꯧꯔꯝ ꯄꯥꯡꯊꯣꯛꯈ꯭ꯔꯕ ꯃꯇꯨꯡꯗ ꯂꯥꯂꯣꯡꯂꯨꯞ ꯑꯁꯤꯒꯤ ꯀꯦꯗꯔ ꯑꯃ ꯉꯔꯥꯡ ꯐꯥꯔꯦ ꯍꯥꯏꯔꯤ꯫ ꯄꯨꯂꯤꯁꯀꯤ ꯆꯦꯔꯣꯜ ꯑꯃꯗ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯅ ꯉꯔꯥꯡ ꯐꯥꯔꯕ ꯀꯦꯁꯤꯕꯤ PWGꯒꯤ ꯑꯦꯛꯇꯤꯚ ꯀꯦꯗꯔ ꯑꯗꯨꯒꯤ ꯃꯃꯤꯡ ꯅꯥꯒꯥꯃꯄꯥꯜ ꯐꯧꯒꯩꯁꯪꯕꯝ ꯂꯩꯀꯥꯏꯗꯒꯤ ꯈꯣꯏꯁꯅꯥꯝ ꯅꯥꯎꯕ ꯑꯦꯂꯥꯏꯁ ꯋꯥꯡꯂꯦꯟ 29 ꯀꯧꯏ꯫ ꯃꯍꯥꯛ ꯂꯝꯐꯦꯜ ꯄꯤꯑꯦꯁꯅ ꯀꯣꯜꯂꯤꯕ ꯔꯤꯝꯁ ꯒꯦꯠ ꯑꯦꯔꯤꯌꯥꯗꯒꯤ ꯐꯥꯕꯅꯤ ꯍꯥꯏꯔꯤ꯫ ꯄꯟꯕ ꯌꯥꯕꯗꯤ ꯍꯣꯝ ꯀꯃꯤꯡ ꯁꯦꯔꯦꯃꯅꯤ ꯄꯥꯡꯊꯣꯛꯈ꯭ꯔꯕ ꯃꯇꯨꯡꯗ ꯂꯥꯂꯣꯡꯂꯨꯞ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯊꯧꯔꯝ ꯑꯗꯨ ꯁꯦꯝꯖꯤꯟ ꯁꯥꯖꯤꯟꯕ ꯑꯃꯁꯨꯡ ꯂꯥꯂꯣꯡꯂꯨꯞ ꯑꯁꯤꯕꯨ ꯂꯥꯟꯅ ꯎꯍꯟꯅꯕ ꯆꯠꯊꯈꯤꯕ ꯊꯧꯑꯣꯡꯅꯤ ꯍꯥꯏꯅ ꯌꯥꯅꯤꯡꯗꯕ ꯐꯣꯡꯗꯣꯔꯛꯈ꯭ꯔꯕꯅꯤ꯫ ꯃꯤꯑꯣꯏ ꯑꯃ ꯆꯍꯤ 10ꯒꯤ ꯐꯥꯗꯣꯛ ꯄꯤꯈ꯭ꯔꯦ꯫ ꯉꯁꯤꯗꯒꯤꯅ ꯆꯍꯤ 6 ꯂꯣꯝꯒꯤ ꯃꯃꯥꯡ ꯑꯣꯛꯇꯣꯕꯔ 17, 2020ꯒꯤ ꯅꯨꯃꯤꯗꯥꯡꯋꯥꯏꯔꯝ ꯄꯨꯡ 6:30 ꯇꯥꯔꯛꯄꯗ ꯆꯍꯤ ꯅꯧꯔꯤꯕꯤ ꯅꯨꯄꯤ ꯃꯆꯥ ꯑꯃꯒꯤ ꯏꯀꯥꯏ ꯈꯨꯝꯅꯕ ꯃꯥꯡꯍꯟꯕꯤꯈꯤꯕꯅꯤ ꯍꯥꯏꯕ ꯅꯣꯡꯄꯣꯛ ꯁꯦꯛꯃꯥꯏ ꯂꯤꯂꯥ ꯀꯝꯄꯣꯡꯗꯒꯤ ꯂꯩꯃꯈꯣꯡ ꯃꯄꯥꯟ ꯃꯃꯥꯡ ꯂꯩꯀꯥꯏꯗ ꯂꯩꯔꯛꯈꯤꯕ ꯈꯣꯏꯔꯥꯛꯄꯝ ꯇꯣꯝꯕ 29 ꯑꯄꯣꯛꯄ KS ꯑꯣꯄꯦꯟ ꯀꯧꯕ ꯃꯤꯑꯣꯏ ꯑꯃ ꯂꯝꯐꯦꯜꯄꯥꯠꯇ ꯂꯩꯕ ꯐꯥꯁꯠ ꯇ꯭ꯔꯦꯛ ꯁ꯭ꯄꯦꯁꯤꯌꯦꯜ ꯀꯣꯔꯠ ꯅꯝꯕꯔ 2 ꯃꯅꯤꯄꯨꯔꯅ ꯆꯍꯤ 10ꯒꯤ ꯐꯥꯗꯣꯛ ꯄꯤꯈ꯭ꯔꯦ꯫ ꯊꯧꯗꯣꯛ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯏꯝꯐꯥꯜ ꯏꯁꯀꯤ ꯋꯨꯃꯦꯟ PSꯅ ꯄꯣꯛꯁꯣ ꯑꯦꯛꯀꯤ ꯁꯦꯛꯁꯟ 6 ꯑꯃꯁꯨꯡ IPC ꯁꯦꯛꯁꯟ 506ꯀꯤ ꯃꯈꯥꯗ ꯀꯦꯁ ꯑꯃ ꯂꯧꯈꯠꯇꯨꯅ ꯏꯟꯚꯦꯁꯇꯤꯒꯦꯁꯟ ꯆꯠꯊꯔꯛꯂꯕ ꯃꯇꯨꯡ ꯀꯦꯁ ꯑꯁꯤꯒꯤ ꯆꯥꯔꯖꯁꯤꯠ ꯄꯣꯛꯁꯣꯒꯤ ꯀꯣꯔꯠ ꯑꯃꯗ ꯊꯥꯡꯒꯠꯂꯛꯂꯕꯁꯨ ꯖꯁ W. ꯇꯣꯅꯦꯟ ꯃꯩꯇꯩꯒꯤ ꯁ꯭ꯄꯦꯁꯤꯌꯦꯜ ꯀꯣꯔꯠ ꯑꯁꯤꯗ ꯇ꯭ꯔꯥꯟꯁꯐꯔ ꯇꯧꯔꯛꯄꯗꯒꯤ ꯋꯥꯏꯜ ꯆꯠꯊꯔꯛꯈꯤꯕꯅꯤ꯫ ꯀꯣꯔꯠ ꯑꯁꯤꯅ ꯊꯥ ꯑꯁꯤꯒꯤ 13/3ꯗ ꯑꯔꯣꯏꯕ ꯑꯥꯔꯒꯨꯃꯦꯟ ꯍꯤꯌꯔꯤꯡ ꯆꯠꯊꯔꯕ ꯔꯤꯖꯥꯔꯚ ꯇꯧꯔꯛꯈꯤꯕ ꯖꯖꯃꯦꯟꯠ ꯑꯃꯁꯨꯡ ꯑꯣꯔꯗꯔꯅ ꯊꯥ ꯑꯁꯤꯒꯤ 10ꯗ ꯂꯥꯎꯊꯣꯛꯂꯒ ꯃꯍꯥꯛꯄꯨ ꯀꯦꯁ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯀꯟꯚꯤꯛꯁꯟ ꯄꯤꯈꯤꯕꯅꯤ꯫ ꯉꯁꯤꯅ ꯃꯍꯥꯛꯀꯤ ꯐꯥꯗꯣꯛꯀꯤ ꯃꯇꯝ ꯂꯦꯞꯊꯣꯛꯅꯕ ꯁꯦꯟꯇꯦꯟꯁ ꯍꯤꯌꯔꯤꯡ ꯆꯠꯊꯔꯕ ꯃꯇꯨꯡꯗ ꯃꯍꯥꯛꯄꯨ IPC ꯁꯦꯛꯁꯟ 503ꯒꯤ ꯃꯈꯥꯗ ꯆꯍꯤ ꯑꯃꯒꯤ ꯐꯥꯗꯣꯛ ꯑꯃꯁꯨꯡ ꯁꯦꯜ ꯑꯣꯏꯅ ꯂꯨꯄꯥ 1,000 ꯐꯥꯏꯟ ꯄꯤꯅꯅꯕ ꯈꯪꯍꯟꯕꯒ ꯂꯣꯏꯅꯅ ꯄꯣꯛꯁꯣ ꯑꯦꯛꯀꯤ ꯁꯦꯛꯁꯟ 4(2)ꯒꯤ ꯃꯈꯥꯗ ꯆꯍꯤ 10ꯒꯤ ꯐꯥꯗꯣꯛꯀ ꯂꯣꯏꯅꯅ ꯂꯨꯄꯥ 10,000 ꯐꯥꯏꯟ ꯑꯣꯏꯅ ꯄꯤꯅꯕ ꯈꯪꯍꯟꯈꯤꯕꯅꯤ꯫ ꯐꯥꯗꯣꯛꯀꯤ ꯃꯇꯝ ꯑꯅꯤꯃꯛ ꯄꯨꯟꯅ ꯆꯠꯀꯅꯤ꯫ ꯐꯥꯏꯟꯒꯤ ꯁꯦꯟꯐꯝꯁꯤꯡ ꯑꯁꯤ ꯃꯍꯥꯛꯅ ꯊꯥ 3ꯒꯤ ꯃꯅꯨꯡꯗ ꯄꯤꯕꯉꯝꯗ꯭ꯔꯕꯗꯤ ꯃꯍꯥꯛꯀꯤ ꯐꯥꯗꯣꯛꯀꯤ ꯃꯇꯝ ꯊꯥ 6 ꯁꯥꯡꯗꯣꯛꯀꯅꯤ ꯍꯥꯏꯅꯁꯨ ꯀꯣꯔꯠꯅ ꯈꯪꯍꯟꯈꯤ꯫ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯇ꯭ꯔꯝꯞꯀꯤ ꯂꯥꯟꯃꯤ ꯑꯁꯣꯛ-ꯑꯄꯟ ꯍꯦꯟꯒꯠꯂꯛꯄꯅ ꯃꯔꯝ ꯑꯣꯏꯗꯨꯅ US ꯅ ꯏꯔꯥꯟꯗ ꯕꯣꯝ ꯀꯥꯞꯁꯤꯟꯕ ꯂꯦꯞꯈ꯭ꯔꯦ꯫ ꯇ꯭ꯔꯝꯞꯅ ꯃꯈꯥ ꯇꯥꯅ ꯋꯥꯔꯤ ꯁꯥꯅꯁꯤ ꯍꯥꯏꯕꯗ ꯇꯦꯍꯔꯥꯟꯅ ꯌꯥꯈꯤꯗ꯭ꯔꯦ꯫ US ꯂꯥꯟꯃꯤꯁꯤꯡ ꯑꯁꯣꯛ-ꯑꯄꯟꯒꯤ ꯆꯥꯡ ꯋꯥꯡꯈꯠꯂꯛꯄꯗꯒꯤ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯇ꯭ꯔꯝꯞꯅ ꯏꯔꯥꯟꯗ ꯕꯣꯝ ꯀꯥꯞꯁꯤꯟꯕ ꯂꯦꯞꯍꯟꯈ꯭ꯔꯦ꯫ US ꯂꯥꯟꯃꯤꯒꯤ ꯃꯀꯣꯛ ꯊꯣꯡꯕꯁꯤꯡꯅ ꯃꯈꯣꯏꯒꯤ ꯂꯥꯟꯃꯤ ꯁꯣꯛꯄꯒꯤ ꯆꯥꯡ ꯋꯥꯡꯈꯠꯂꯛꯄꯗꯒꯤ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯇ꯭ꯔꯝꯞꯇ ꯕꯣꯝ ꯀꯥꯞꯁꯤꯟꯕ ꯂꯦꯞꯅꯕ ꯄꯥꯎꯇꯥꯛ ꯄꯤꯈꯤꯕꯗꯒꯤ ꯏꯔꯥꯟꯗ ꯃꯈꯥ ꯇꯥꯅ ꯂꯥꯟꯗꯥꯕ ꯂꯦꯞꯈꯤꯕꯅꯤ꯫ ꯑꯍꯤꯡ 3 US ꯅ ꯏꯔꯥꯟꯗ ꯕꯣꯝ ꯀꯥꯞꯁꯤꯟꯕ ꯂꯦꯞꯈꯤꯕꯗꯒꯤ ꯃꯥꯂꯦꯝꯒꯤ ꯊꯥꯎꯒꯤ ꯃꯃꯜ ꯍꯟꯊꯔꯛꯈꯤ꯫ ꯆꯩꯔꯛ ꯑꯁꯤꯗ US ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯗꯣꯅꯥꯜꯗ ꯇ꯭ꯔꯝꯞꯅ ꯊꯥ 5ꯔꯣꯝ ꯁꯨꯔꯛꯂꯕ ꯂꯥꯟ ꯑꯁꯤ ꯂꯣꯏꯁꯤꯟꯅꯕ ꯋꯥꯔꯤ ꯃꯈꯥ ꯆꯠꯊꯁꯤ ꯍꯥꯏꯕꯗ ꯏꯔꯥꯟꯅ ꯑꯌꯥꯕ ꯄꯤꯔꯛꯈꯤꯗ꯭ꯔꯦ꯫ ꯃꯤꯗꯜ ꯏꯁꯇ US ꯃꯤꯂꯤꯇꯔꯤ ꯀꯃꯥꯟꯗꯔꯒꯤ ꯃꯀꯣꯛ ꯊꯣꯡꯕ ꯑꯦꯗꯃꯤꯔꯦꯜ ꯕ꯭ꯔꯦꯗꯂꯤ ꯀꯣꯄꯔꯅ US ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯗꯣꯅꯥꯜꯗ ꯇ꯭ꯔꯝꯞꯇ ꯃꯈꯣꯏꯒꯤ ꯂꯥꯟꯃꯤꯁꯤꯡꯅ ꯆꯠꯊꯔꯤꯕ ꯃꯤꯂꯤꯇꯔꯤ ꯀꯦꯝꯄꯦꯟ ꯑꯁꯤ ꯂꯦꯞꯇ꯭ꯔꯕꯗꯤ ꯃꯈꯣꯏꯒꯤ ꯂꯥꯟꯃꯤ ꯁꯣꯛꯄꯒꯤ ꯆꯥꯡ ꯋꯥꯡꯈꯠꯂꯛꯀꯅꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯈꯤꯕꯅꯤ꯫ ꯆꯌꯣꯜ ꯑꯁꯤꯗ USꯀꯤ ꯁꯔꯚꯤꯁ ꯃꯦꯝꯕꯔ 140 ꯍꯦꯟꯅ ꯑꯁꯣꯛ-ꯑꯄꯟ ꯅꯪꯈ꯭ꯔꯦ ꯍꯥꯏꯅ ꯄꯦꯟꯇꯥꯒꯣꯟꯒꯤ ꯃꯥꯏꯀꯩꯗꯒꯤ ꯐꯣꯡꯗꯣꯔꯛꯈꯤꯕꯒ ꯂꯣꯏꯅꯅ USꯅ ꯏꯔꯥꯟꯒꯤ ꯃꯊꯛꯇ ꯆꯍꯤ ꯑꯁꯤꯒꯤ ꯐꯦꯕ꯭ꯔꯨꯋꯥꯔꯤ 29ꯗ ꯂꯥꯟꯗꯥꯕ ꯍꯧꯈꯤꯕꯗꯒꯤ ꯍꯧꯖꯤꯛ ꯐꯥꯎꯕꯗ US ꯂꯥꯟꯃꯤ 19 ꯁꯤꯈ꯭ꯔꯦ ꯑꯃꯁꯨꯡ 414 ꯁꯣꯛꯈ꯭ꯔꯦ ꯍꯥꯏꯅ ꯄꯦꯟꯇꯥꯒꯣꯟꯅ ꯐꯣꯡꯗꯣꯔꯛꯈꯤ꯫ ꯋꯦꯁ ꯑꯦꯁꯤꯌꯥꯗ ꯊꯣꯛꯂꯤꯕ ꯂꯥꯟ ꯑꯁꯤꯒꯤ ꯋꯥꯔꯣꯏꯁꯤꯟ ꯄꯨꯔꯛꯅꯕꯒꯤ ꯋꯥꯈꯜꯂꯣꯟꯗ USꯅ ꯋꯥꯔꯤ ꯃꯈꯥ ꯆꯠꯊꯅꯕ ꯐꯣꯡꯗꯣꯛꯈꯤꯕꯗ ꯏꯔꯥꯟꯅ ꯌꯥꯈꯤꯗꯕꯒ ꯂꯣꯏꯅꯅ ꯃꯤꯅꯤꯁꯇ꯭ꯔꯤꯅ ꯌꯨꯅꯥꯏꯇꯦꯗ ꯁ꯭ꯇꯦꯠꯁꯀ ꯃꯈꯜ ꯑꯃꯠꯇꯒꯤ ꯌꯥꯅꯕ ꯂꯩꯔꯣꯏ ꯍꯥꯏꯅ ꯐꯣꯡꯗꯣꯔꯛꯈ꯭ꯔꯦ꯫ ꯃꯤꯅꯤꯁꯇ꯭ꯔꯤ ꯑꯁꯤꯅ ꯍꯧꯖꯤꯛ ꯁ꯭ꯇ꯭ꯔꯦꯠ ꯑꯣꯐ ꯍꯣꯔꯃꯨꯖꯇ ꯑꯣꯏꯔꯤꯕ ꯐꯤꯚꯝ ꯑꯁꯤ ꯑꯍꯣꯡꯕ ꯂꯩꯔꯣꯏ ꯑꯃꯁꯨꯡ ꯂꯝꯕꯤ ꯑꯁꯤ ꯃꯇꯝ ꯆꯨꯞꯄꯗ ꯏꯔꯥꯟꯒꯤ ꯃꯈꯥꯗ ꯂꯩꯒꯅꯤ ꯍꯥꯏꯕ ꯋꯥꯐꯝ ꯐꯣꯡꯗꯣꯛꯈꯤ꯫ USꯅ ꯏꯔꯥꯟꯗ ꯂꯥꯟꯗꯥꯕꯗ ꯃꯤꯗꯜ ꯏꯁꯇ ꯂꯩꯔꯤꯕ ꯂꯩꯕꯥꯛꯁꯤꯡꯁꯨ ꯃꯇꯦꯡ ꯄꯥꯡꯁꯤꯜꯂꯤ ꯍꯥꯏꯅ ꯏꯔꯥꯟꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯔꯥꯜ ꯁꯤꯔꯛꯄꯒ ꯂꯣꯏꯅꯅ USꯇ ꯃꯇꯦꯡ ꯄꯥꯡꯁꯤꯜꯂꯤꯕ ꯂꯩꯕꯥꯛꯁꯤꯡ ꯑꯁꯤ ꯏꯔꯥꯟꯅ ꯀꯩꯗꯧꯅꯨꯡꯗ ꯇꯔꯥꯏꯅ ꯂꯧꯔꯣꯏ ꯍꯥꯏꯈꯤ꯫ ꯋꯥꯁꯤꯡꯇꯟꯒꯤ ꯃꯑꯣꯡ ꯃꯇꯧ ꯑꯃꯗꯤ ꯃꯈꯣꯏꯒꯤ ꯂꯤꯆꯠ ꯍꯣꯡꯗ꯭ꯔꯤꯕ ꯐꯥꯎꯕ USꯅ ꯋꯥꯔꯤ ꯃꯈꯥ ꯇꯥꯅ ꯁꯥꯅꯁꯤ ꯍꯥꯏꯕꯗ ꯏꯔꯥꯟꯅ ꯀꯩꯗꯧꯉꯩꯗ ꯌꯥꯔꯣꯏ ꯍꯥꯏꯕ ꯋꯥꯐꯝ ꯇꯦꯍꯔꯥꯟꯒꯤ ꯐꯣꯔꯦꯟ ꯃꯤꯅꯤꯁꯇ꯭ꯔꯤꯒꯤ ꯋꯥꯉꯥꯡꯂꯣꯏꯅ ꯐꯣꯡꯗꯣꯔꯛꯄꯒ ꯂꯣꯏꯅꯅ ꯂꯩꯕꯥꯛ ꯑꯁꯤ ꯉꯥꯛ-ꯁꯦꯟꯅꯕ ꯍꯣꯠꯅꯕꯗ ꯃꯈꯣꯏꯒꯤ ꯗꯤꯄ꯭ꯂꯣꯃꯦꯇꯤꯛꯀꯤ ꯑꯣꯏꯕ ꯈꯨꯠꯂꯥꯏꯁꯤꯡ ꯀꯩꯗꯧꯉꯩꯗ ꯃꯤꯔꯥꯏꯕ ꯇꯧꯔꯣꯏ ꯍꯥꯏꯈꯤ꯫ ꯃ꯭ꯌꯥꯟꯃꯥꯔ ꯍꯨꯟꯇꯥ ꯂꯥꯟꯃꯤꯒꯤ ꯃꯤꯅꯨꯡꯁꯤ ꯂꯩꯇꯕ ꯊꯧꯑꯣꯡꯁꯤꯡꯅ ꯂꯥꯜꯍꯧꯕ ꯌꯥꯎꯈꯤꯕꯅꯤ꯫ ꯔꯦꯅꯥꯇꯥ ꯃ꯭ꯌꯥꯟꯃꯥꯔ ꯍꯨꯟꯇꯥ ꯂꯥꯟꯃꯤꯅ ꯀꯨꯝꯖꯥ 2021ꯗ ꯗꯦꯃꯣꯀ꯭ꯔꯦꯇꯤꯛ ꯂꯨꯆꯤꯡꯕꯤ ꯑꯣꯡ ꯁꯥꯟ ꯁꯨ ꯆꯤꯒꯤ ꯃꯤꯌꯥꯝꯅ ꯈꯟꯕ ꯂꯩꯉꯥꯛ ꯏꯟꯊꯨꯗꯨꯅ ꯃꯤꯂꯤꯇꯔꯤ ꯀꯨ ꯇꯧꯁꯤꯟꯈ꯭ꯔꯕ ꯃꯇꯨꯡꯗ ꯃꯤꯆꯝꯁꯤꯡꯗ ꯑꯣꯠꯄ-ꯅꯩꯕ, ꯐꯥꯕ ꯄꯨꯟꯕ ꯑꯃꯁꯨꯡ ꯃꯤꯅꯨꯡꯁꯤ ꯂꯩꯇꯅ ꯍꯥꯠꯇꯣꯛꯄꯤꯕ ꯃꯌꯥꯝ ꯑꯗꯨ ꯎꯔꯨꯔꯒ ꯂꯩꯉꯥꯛꯀꯤ ꯃꯥꯌꯣꯛꯇ ꯂꯥꯟ ꯍꯧꯅꯕ ꯁꯔꯨꯛ ꯌꯥꯈꯤꯕꯅꯤ ꯍꯥꯏꯅ ꯄꯤꯄꯜꯁ ꯗꯤꯐꯦꯟꯁ ꯐꯣꯔꯁ (PDFꯀꯤ ꯃꯦꯝꯕꯔ ꯑꯃ ꯑꯣꯏꯔꯤꯕ ꯔꯦꯅꯥꯇꯥꯅ
ꯃꯤꯖꯤꯃꯥ ꯄꯥꯎꯆꯦꯗ ꯐꯣꯡꯗꯣꯔꯛꯈ꯭ꯔꯦ꯫ ꯄꯥꯎꯆꯦ ꯑꯁꯤꯒ ꯑꯈꯟꯅꯅ ꯎꯅꯕꯗ ꯍꯥꯟꯅꯒꯤ ꯄꯣꯂꯤꯇꯤꯀꯦꯜ ꯄ꯭ꯔꯤꯖꯅꯔ ꯑꯁꯤꯅ ꯃ꯭ꯌꯥꯟꯃꯥꯔ ꯍꯨꯟꯇꯥꯒꯤ ꯃꯥꯌꯣꯛꯇ ꯂꯥꯟ ꯁꯣꯛꯅꯅꯕ ꯄꯤꯗꯤꯑꯦꯐꯇ ꯌꯥꯎꯈꯤꯕ ꯑꯗꯨ ꯃꯍꯥꯛꯀꯤ ꯂꯅꯥꯏ ꯀꯥꯟꯅꯅꯕꯒꯤ ꯅꯠꯇꯦ, ꯃꯤꯌꯥꯝꯒꯤ ꯑꯋꯥꯕ ꯑꯃꯁꯨꯡ ꯃꯤꯀꯞ ꯃꯤꯔꯥꯎꯈꯨꯜ ꯀꯌꯥ ꯑꯗꯨꯅ ꯃꯉꯣꯟꯗ ꯂꯥꯜꯍꯧꯕ ꯌꯥꯎꯅꯕꯒꯤ ꯏꯅꯣꯠ ꯑꯃ ꯄꯤꯈꯤ ꯍꯥꯏꯔꯤ꯫ ꯃ꯭ꯌꯥꯟꯃꯥꯔ ꯃꯤꯂꯤꯇꯔꯤꯅ ꯃꯤꯌꯥꯝꯅ ꯈꯟꯕ ꯂꯩꯉꯥꯛ ꯏꯟꯊꯨꯗ꯭ꯔꯤꯉꯩꯒꯤ ꯃꯃꯥꯡꯗ ꯃꯍꯥꯛ ꯂꯣꯒꯤ ꯃꯍꯩꯔꯣꯏ ꯑꯃ ꯑꯣꯏꯔꯝꯃꯤ꯫ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨꯗ ꯊꯋꯥꯏ ꯌꯥꯎꯅ ꯍꯣꯠꯅꯔꯛꯈꯤꯕꯒ ꯂꯣꯏꯅꯅ NGO ꯑꯃꯗ ꯚꯂꯟꯇꯤꯌꯔ ꯑꯣꯏꯗꯨꯅ ꯃꯤꯌꯥꯝꯒꯤ ꯃꯇꯦꯡ ꯄꯥꯡꯕ ꯍꯧꯔꯛꯈꯤ ꯍꯥꯏꯔꯤ꯫ ꯍꯨꯟꯇꯥ ꯂꯥꯟꯃꯤꯒꯤ ꯃꯤꯑꯣꯠ ꯃꯤꯅꯩ ꯍꯦꯟꯒꯠꯂꯛꯄꯗꯒꯤ ꯃꯍꯥꯛ ꯑꯦꯊꯅꯤꯛ ꯑꯥꯔꯝ ꯑꯣꯔꯒꯅꯥꯏꯖꯦꯁꯟ EAOꯗ ꯌꯥꯎꯅꯕ ꯍꯣꯠꯅꯔꯛꯈꯤ, ꯑꯗꯨꯕꯨ ꯃꯍꯥꯛ ꯑꯦꯊꯅꯤꯛ ꯀꯝꯃ꯭ꯌꯨꯅꯤꯇꯤ ꯑꯃ ꯅꯠꯇꯕꯅ ꯌꯥꯎꯍꯜꯂꯛꯈꯤꯗꯦ ꯍꯥꯏꯈꯤ꯫ ꯀꯨꯝꯖꯥ 2021ꯒꯤ ꯖꯨꯟꯗ ꯃꯍꯥꯛ ꯍꯨꯟꯇꯥ ꯂꯥꯟꯃꯤꯅ ꯐꯥꯈꯤ ꯑꯃꯁꯨꯡ ꯃꯍꯥꯛꯀꯤ ꯃꯃꯥ ꯑꯃꯗꯤ ꯆꯍꯤ 4 ꯁꯨꯔꯕꯤ ꯃꯆꯟꯅꯨꯄꯤ ꯑꯃꯒ ꯂꯣꯏꯅꯅ ꯄꯣꯂꯤꯇꯤꯀꯦꯜ ꯄ꯭ꯔꯤꯖꯅꯔ ꯑꯣꯏꯗꯨꯅ ꯊꯝꯈꯤ ꯍꯥꯏꯔꯤ꯫ ꯁꯦꯇꯜꯗ ꯃꯤꯑꯣꯏ 3 ꯍꯥꯠꯈ꯭ꯔꯦ꯫ ꯁꯦꯇꯜꯗ ꯂꯩꯕ ꯁ꯭ꯄꯦꯁ ꯅ꯭ꯌꯨꯗꯜ ꯃꯅꯥꯛꯇ ꯄꯥꯡꯊꯣꯛꯄ ꯐꯨꯗ ꯐꯦꯁꯇꯤꯕꯦꯜꯗ ꯅꯣꯡꯃꯩꯅ ꯀꯥꯞꯁꯤꯜꯂꯛꯄꯗꯒꯤ ꯃꯤꯑꯣꯏ 3 ꯁꯤꯈ꯭ꯔꯦ ꯑꯃꯁꯨꯡ ꯀꯌꯥꯅ ꯑꯁꯣꯛꯄ ꯅꯪꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯄꯨꯂꯤꯁꯅ ꯐꯣꯡꯗꯣꯔꯛꯈꯤꯕ ꯋꯥꯔꯣꯜ ꯑꯃꯗ ꯃꯤꯑꯣꯏ 2ꯅ ꯐꯨꯗ ꯐꯦꯁꯇꯤꯕꯦꯜ ꯑꯗꯨꯗ ꯅꯣꯡꯃꯩ ꯀꯥꯞꯁꯤꯟꯗꯨꯅ ꯂꯥꯟꯗꯥꯔꯛꯈꯤꯕꯅꯤ ꯍꯥꯏꯔꯤ꯫ ꯅꯣꯡꯃꯩ ꯀꯥꯞꯁꯤꯜꯂꯛꯈꯤꯕ ꯃꯤꯑꯣꯏ 2ꯒꯤ ꯃꯔꯛꯇ ꯑꯃꯗꯤ ꯄꯨꯂꯤꯁꯀꯤ ꯀꯁꯇꯗꯤꯗ ꯂꯩꯔꯤ ꯍꯥꯏꯅ ꯄꯨꯂꯤꯁꯀꯤ ꯃꯥꯏꯀꯩꯗꯒꯤ ꯐꯣꯡꯗꯣꯔꯛꯈ꯭ꯔꯦ꯫ ꯊꯧꯗꯣꯛ ꯑꯗꯨꯗ ꯆꯍꯤ 2ꯒꯤ ꯑꯉꯥꯡ ꯑꯃꯁꯨ ꯁꯣꯛꯈꯤꯕꯒ ꯂꯣꯏꯅꯅ ꯑꯁꯣꯛꯄꯁꯤꯡ ꯑꯗꯨ ꯍꯣꯁꯄꯤꯇꯥꯜꯗ ꯂꯥꯌꯦꯡ ꯆꯠꯊꯔꯤ ꯍꯥꯏꯔꯤ꯫ BJP ꯑꯣꯐꯤꯁꯇ ꯄꯦꯇ꯭ꯔꯣꯜ ꯕꯣꯝ ꯂꯪꯁꯤꯟꯗꯨꯅ ꯑꯦꯇꯦꯛ ꯆꯠꯊꯔꯛꯈ꯭ꯔꯦ꯫ ꯄꯟꯖꯥꯕꯀꯤ ꯁꯪꯒ꯭ꯔꯨꯔꯗ ꯂꯩꯕ ꯚꯥꯔꯇꯤꯌꯥ ꯖꯅꯇꯥ ꯄꯥꯔꯇꯤ BJPꯒꯤ ꯑꯣꯐꯤꯁꯇ ꯄꯦꯇ꯭ꯔꯣꯜ ꯕꯣꯝ ꯂꯪꯁꯤꯟꯗꯨꯅ ꯑꯦꯇꯦꯛ ꯆꯠꯊꯔꯛꯈ꯭ꯔꯦ꯫ ꯄꯟꯖꯥꯕ ꯄꯨꯂꯤꯁꯀꯤ ꯃꯇꯨꯡ ꯏꯟꯅ ꯊꯧꯗꯣꯛ ꯑꯗꯨ ꯉꯁꯤ ꯅꯣꯡꯉꯥꯜꯂꯝꯗꯥꯏ ꯄꯨꯡ 3 ꯔꯣꯝ ꯇꯥꯕ ꯃꯇꯝꯗ ꯁꯛꯈꯪꯗꯕꯁꯤꯡꯅ ꯄꯦꯇ꯭ꯔꯣꯜ ꯊꯟꯅ ꯌꯥꯎꯕ ꯒ꯭ꯂꯥꯁ ꯕꯣꯇꯜ BJPꯒꯤ ꯑꯣꯐꯤꯁꯇ ꯂꯪꯁꯤꯟꯗꯨꯅ ꯑꯦꯇꯦꯛ ꯆꯠꯊꯅꯕ ꯍꯣꯠꯅꯔꯝꯈꯤ, ꯑꯗꯨꯕꯨ ꯂꯥꯏꯕꯛ ꯐꯕꯗꯒꯤ ꯄꯦꯇ꯭ꯔꯣꯜ ꯕꯣꯝ ꯑꯗꯨ BJP ꯑꯣꯐꯤꯁꯀꯤ ꯃꯄꯥꯟ ꯊꯪꯕ ꯆꯦꯛꯄꯜꯗ ꯄꯥꯟꯗꯨꯅ ꯂꯩꯈꯤꯕꯗꯒꯤ ꯃꯩꯍꯧ ꯂꯥꯡꯄꯣꯛꯇꯤ ꯊꯣꯛꯍꯧꯗ꯭ꯔꯦ ꯍꯥꯏꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ BJPꯒꯤ ꯑꯣꯐꯤꯁꯇ ꯄꯦꯇ꯭ꯔꯣꯜ ꯕꯣꯝ ꯂꯪꯁꯤꯟꯗꯨꯅ ꯑꯦꯇꯦꯛ ꯆꯠꯊꯔꯦ ꯍꯥꯏꯕ ꯊꯧꯗꯣꯛ ꯑꯁꯤꯒꯤ ꯄꯥꯎ ꯍꯦꯛ ꯐꯪꯕꯒ ꯈꯨꯗꯛꯇ ꯃꯔꯤ ꯂꯩꯅꯕ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯒꯤ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯄꯔꯁꯣꯅꯦꯜꯁꯤꯡ ꯃꯐꯝ ꯑꯗꯨꯗ ꯆꯪꯁꯤꯟꯗꯨꯅ ꯏꯟꯚꯦꯁꯇꯤꯒꯦꯁꯟ ꯆꯠꯊꯈꯤ ꯍꯥꯏꯅ ꯄꯟꯖꯥꯕ ꯄꯨꯂꯤꯁꯀꯤ SP ꯗꯤꯕꯦꯟꯗ꯭ꯔ ꯑꯇ꯭ꯔꯤꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯉꯝꯈꯩ ꯄꯔꯦꯡꯗ ꯂꯩꯔꯤꯕ ꯈꯨꯡꯒꯪꯁꯤꯡ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯑꯍꯥꯟꯕ ꯈꯨꯡꯒꯪꯁꯤꯡ ꯑꯣꯏꯅ ꯂꯧꯗꯨꯅ ꯆꯥꯎꯈꯠ ꯊꯧꯔꯥꯡꯁꯤꯡ ꯈꯨꯃꯥꯡ ꯌꯥꯡꯁꯤꯟꯅ ꯄꯥꯏꯈꯠꯂꯤ꯫ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯉꯝꯈꯩ ꯄꯔꯦꯡꯗ ꯂꯩꯔꯤꯕ ꯈꯨꯡꯒꯪꯁꯤꯡ ꯑꯁꯤꯒꯤ ꯁ꯭ꯇꯔꯦꯇꯦꯖꯤꯛ ꯑꯃꯗꯤ ꯀꯜꯆꯔꯦꯜ ꯏꯝꯄꯣꯔꯇꯦꯟꯁ ꯑꯁꯤꯕꯨ ꯂꯨꯝꯅ ꯂꯧꯔꯗꯨꯅ ꯗꯦꯚꯂꯞ ꯏꯟꯗꯤꯌꯥ ꯑꯃ ꯑꯣꯏꯅꯕ ꯍꯣꯠꯅꯕꯗ ꯑꯍꯥꯟꯕ ꯈꯣꯡꯊꯥꯡ ꯑꯣꯏꯅ ꯍꯥꯏꯔꯤꯕ ꯈꯨꯡꯒꯪꯁꯤꯡ ꯑꯁꯤꯗ ꯆꯥꯎꯈꯠ ꯊꯧꯔꯥꯡꯒꯤ ꯄ꯭ꯔꯣꯖꯦꯛ ꯀꯌꯥ ꯂꯦꯞꯇꯅ ꯄꯥꯏꯈꯠꯇꯨꯅ ꯗꯦꯚꯂꯞ ꯚꯤꯂꯦꯖ ꯑꯃ ꯑꯣꯏꯅꯕ ꯍꯣꯠꯅꯔꯤ ꯍꯥꯏꯅ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯅꯔꯦꯟꯗ꯭ꯔ ꯃꯣꯗꯤꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯋꯥꯐꯝ ꯑꯁꯤ ꯚꯤꯀꯁꯤꯠ ꯚꯥꯏꯕ꯭ꯔꯦꯟꯠ ꯚꯤꯂꯦꯖ ꯄ꯭ꯔꯣꯒ꯭ꯔꯥꯝꯒꯤ ꯃꯈꯥꯗ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯈꯨꯡꯒꯪ 295ꯒꯤ ꯚꯣꯂꯨꯟꯇꯤꯌꯔ 5,000 ꯔꯣꯝꯅ ꯁꯔꯨꯛ ꯌꯥꯗꯨꯅ ꯄꯥꯡꯊꯣꯛꯈꯤꯕ ꯊꯧꯔꯝꯗ ꯑꯣꯟꯂꯥꯏꯟꯒꯤ ꯈꯨꯠꯊꯥꯡꯗ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯅꯔꯦꯟꯗ꯭ꯔ ꯃꯣꯗꯤꯅ ꯐꯣꯡꯗꯣꯛꯈꯤꯕꯅꯤ꯫ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯅꯔꯦꯟꯗ꯭ꯔ ꯃꯣꯗꯤꯅ ꯐꯣꯡꯗꯣꯛꯈꯤꯕꯗ ꯂꯩꯕꯥꯛ ꯑꯁꯤꯕꯨ ꯈꯨꯛꯀꯟ ꯄꯥꯡꯒꯟꯕ ꯂꯩꯕꯥꯛ ꯑꯃ ꯑꯣꯏꯅꯅꯕ ꯍꯣꯠꯅꯕꯗ ꯏꯟꯈꯠꯂꯛꯂꯤꯕ ꯅꯍꯥꯔꯣꯜꯁꯤꯡ ꯑꯃꯗꯤ ꯉꯝꯈꯩ ꯄꯔꯦꯡꯗ ꯂꯩꯔꯤꯕ ꯈꯨꯟꯖꯥꯁꯤꯡꯒꯤ ꯃꯔꯛꯇ ꯂꯦꯞꯄ ꯂꯩꯇꯅ ꯏꯟꯇꯔꯦꯛꯁꯟ ꯇꯧꯗꯨꯅ ꯑꯐꯕ ꯃꯔꯤ ꯊꯝꯅꯕ ꯍꯣꯠꯅꯔꯤ꯫ ꯈꯣꯡꯊꯥꯡ ꯑꯁꯤꯒꯤ ꯁꯔꯨꯛ ꯑꯃ ꯑꯣꯏꯅ ꯉꯁꯤ ꯄꯥꯡꯊꯣꯛꯂꯤꯕ ꯚꯤꯀꯁꯤꯠ ꯚꯥꯔꯠ ꯚꯤꯂꯦꯖ ꯄ꯭ꯔꯣꯒ꯭ꯔꯥꯝꯒꯤ ꯃꯈꯥꯗ ꯃꯁꯤꯡ ꯌꯥꯝꯂꯕ ꯗꯤꯁꯇ꯭ꯔꯤꯛ 250 ꯔꯣꯝꯒꯤ ꯅꯍꯥꯔꯣꯜꯁꯤꯡꯅ ꯁꯔꯨꯛ ꯌꯥꯕ ꯑꯁꯤ ꯅꯨꯡꯉꯥꯏꯕ ꯑꯃꯅꯤ꯫ ꯏꯟꯗꯤꯌꯥ ꯂꯩꯉꯥꯛꯅ ꯄꯥꯏꯈꯠꯂꯤꯕ ꯃꯥꯏ ꯌꯨꯊ ꯏꯟꯗꯤꯌꯥ (MEEOI) ꯚꯥꯔꯠ ꯄ꯭ꯂꯦꯠꯐꯣꯔꯝ ꯑꯁꯤꯗ ꯃꯁꯤꯡ ꯌꯥꯝꯂꯕ ꯅꯍꯥꯔꯣꯜꯁꯤꯡꯅ ꯁꯔꯨꯛ ꯌꯥꯕ ꯑꯁꯤꯁꯨ ꯊꯥꯒꯠꯅꯤꯡꯉꯥꯏ ꯑꯃꯅꯤ꯫ ꯚꯤꯀꯁꯤꯠ ꯚꯥꯔꯠ ꯗꯥꯏꯂꯣꯒꯇꯒꯤ ꯍꯧꯔꯒ ꯚꯤꯀꯁꯤꯠ ꯚꯥꯏꯕ꯭ꯔꯦꯟꯠ ꯚꯤꯂꯦꯖ ꯄ꯭ꯔꯣꯒ꯭ꯔꯥꯝꯗ ꯃꯁꯤꯡ ꯌꯥꯝꯂꯕ ꯅꯍꯥꯔꯣꯜꯁꯤꯡꯅ ꯁꯔꯨꯛ ꯌꯥꯕ ꯑꯁꯤꯅ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯂꯩꯔꯤꯕ ꯃꯄꯥꯡꯒꯜ ꯑꯁꯤ ꯑꯃꯨꯛꯀ ꯍꯦꯟꯅ ꯀꯟꯈꯠꯍꯟꯕ ꯉꯝꯂꯒꯅꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯈꯤ꯫ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯔꯗꯨꯅ ꯐꯣꯡꯗꯣꯛꯈꯤꯕꯗ ꯗꯦꯚꯂꯞ ꯏꯟꯗꯤꯌꯥ ꯑꯃ ꯑꯣꯏꯅꯕ ꯏꯟꯗꯤꯌꯥ ꯂꯩꯉꯥꯛꯅ ꯆꯪꯁꯤꯜꯂꯤꯕ ꯈꯣꯡꯖꯪ ꯑꯁꯤꯗ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯂꯩꯔꯤꯕ ꯏꯟꯈꯠꯂꯛꯂꯤꯕ ꯅꯍꯥꯔꯣꯜꯁꯤꯡꯅ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨꯑꯣꯏꯕ ꯊꯧꯗꯥꯡ ꯂꯧꯔꯤ꯫ ꯏꯟꯈꯠꯂꯛꯂꯤꯕ ꯅꯍꯥꯔꯣꯜꯁꯤꯡꯅ ꯉꯁꯤ ꯂꯩꯕꯥꯛ ꯑꯁꯤꯗ ꯊꯦꯡꯅꯔꯤꯕ ꯆꯦꯂꯦꯟꯖꯦꯁ ꯑꯁꯤ ꯍꯛꯊꯦꯡꯅꯅ ꯁꯔꯨꯛ ꯌꯥꯗꯨꯅ ꯁꯣꯂꯨꯁꯟ ꯄꯨꯔꯛꯂꯕ ꯃꯇꯝ ꯈꯛꯇꯗ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯇꯨꯡꯒꯤ ꯄꯨꯟꯁꯤ ꯌꯥꯏꯐꯒꯅꯤ꯫ ꯅꯍꯥꯔꯣꯜꯁꯤꯡꯅ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯀꯝꯃ꯭ꯌꯨꯅꯤꯇꯤꯁꯤꯡꯒꯤ ꯃꯔꯛꯇ ꯏꯟꯇꯔꯦꯁ ꯇꯧꯗꯨꯅ ꯑꯐꯕ ꯃꯔꯤ ꯊꯝꯂꯕ ꯃꯇꯝ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯂꯩꯔꯤꯕ ꯄꯥꯡꯒꯜ ꯑꯁꯤ ꯑꯃꯨꯛꯀ ꯍꯦꯟꯅ ꯀꯟꯈꯠꯍꯟꯕ ꯉꯝꯒꯅꯤ꯫ ꯏꯟꯗꯤꯌꯥ ꯂꯩꯉꯥꯛꯀꯤ ꯃꯥꯏꯀꯩꯗꯒꯤ ꯍꯥꯟꯅ ꯊꯝꯂꯝꯕ ꯃꯤꯠꯌꯦꯡ ꯑꯗꯨ ꯍꯣꯡꯗꯣꯛꯇꯨꯅ ꯉꯝꯈꯩ ꯄꯔꯦꯡꯗ ꯂꯩꯔꯤꯕ ꯈꯨꯡꯒꯪꯁꯤꯡ ꯑꯁꯤ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯑꯣꯏꯅ ꯑꯍꯥꯟꯕ ꯈꯨꯡꯒꯪꯁꯤꯡ ꯑꯣꯏꯅ ꯂꯧꯗꯨꯅ ꯆꯥꯎꯈꯠ ꯊꯧꯔꯥꯡꯒꯤ ꯊꯕꯛ ꯀꯌꯥ ꯍꯥꯏꯔꯤꯕ ꯈꯨꯡꯒꯪꯁꯤꯡ ꯑꯁꯤꯗꯒꯤ ꯍꯧꯗꯣꯛꯇꯨꯅ ꯂꯩꯕꯥꯛ ꯑꯁꯤꯕꯨ ꯈꯨꯛꯀꯟ ꯄꯥꯡꯒꯟꯕ ꯂꯩꯕꯥꯛ ꯑꯃ ꯑꯣꯏꯅꯕ ꯄꯥꯟꯗꯝ ꯊꯝꯂꯤ ꯍꯥꯏꯅꯁꯨ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯅꯔꯦꯟꯗ꯭ꯔ ꯃꯣꯗꯤꯅ ꯃꯈꯥ ꯇꯥꯅ ꯐꯣꯡꯗꯣꯛꯈꯤ꯫ ꯈꯣꯡꯖꯪ ꯃꯥꯌꯣꯛꯅꯕꯗ AK-47 ꯄꯥꯏꯗꯨꯅ ꯃꯨꯛꯈꯤꯕ ꯀꯣꯟꯁꯇꯦꯕꯜ ꯁꯁꯄꯦꯟ ꯇꯧꯈ꯭ꯔꯦ꯫ ꯊꯥ ꯑꯁꯤꯒꯤ 15ꯗ ꯀꯣꯀ꯭ꯔꯣꯆ ꯖꯅꯇꯥ ꯄꯥꯔꯇꯤ CJPꯒꯤ ꯈꯣꯡꯖꯪꯒꯤ ꯁꯔꯨꯛ ꯑꯃ ꯑꯣꯏꯅ ꯕꯤꯍꯥꯔꯒꯤ ꯁꯤꯋꯥꯟ ꯗꯤꯁꯇ꯭ꯔꯤꯛꯇ ꯃꯍꯩꯔꯣꯏꯁꯤꯡꯅ ꯑꯦꯖꯨꯀꯦꯁꯟ ꯁꯤꯁꯇꯦꯝ ꯁꯦꯝꯗꯣꯛꯎ ꯍꯥꯏꯅ ꯈꯣꯡꯖꯪ ꯆꯪꯁꯤꯟꯕꯗ ꯗꯤꯁꯇ꯭ꯔꯤꯛ ꯏꯟꯇꯦꯂꯤꯖꯦꯟꯁ ꯌꯨꯅꯤꯠ (DIU) ꯗ ꯄꯣꯁꯇꯤꯡ ꯇꯥꯕ ꯄꯨꯂꯤꯁ ꯀꯣꯟꯁꯇꯦꯕꯜ ꯑꯃꯅ AK-47 ꯔꯥꯏꯐꯜ ꯄꯥꯏꯗꯨꯅ ꯈꯣꯡꯖꯪꯂꯣꯏꯁꯤꯡꯒ ꯃꯨꯛꯅꯈꯤꯕꯒꯤ ꯑꯃꯁꯨꯡ ꯈꯨꯠꯂꯥꯏ ꯑꯁꯤ ꯁꯤꯖꯤꯟꯅꯗꯨꯅ ꯈꯣꯡꯖꯪꯂꯣꯏꯁꯤꯡꯕꯨ ꯀꯤꯍꯟꯈꯤꯕꯒꯤ ꯚꯤꯗꯤꯑꯣ ꯑꯃ ꯚꯥꯏꯔꯦꯜ ꯑꯣꯏꯔꯛꯈ꯭ꯔꯕ ꯃꯇꯨꯡ ꯄꯨꯂꯤꯁ ꯀꯣꯟꯁꯇꯦꯕꯜ ꯑꯁꯤ ꯁꯁꯄꯦꯟ ꯇꯧꯈꯤꯕꯒ ꯂꯣꯏꯅꯅ ꯃꯍꯥꯛꯀꯤ ꯃꯊꯛꯇ ꯑꯦꯟꯀ꯭ꯋꯥꯏꯔꯤ ꯑꯃ ꯂꯣꯟꯆ ꯇꯧꯔꯦ ꯍꯥꯏꯅ ꯁꯤꯋꯥꯟꯒꯤ SP ꯄꯨꯔꯥꯟꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯅꯦꯄꯥꯜꯗ ꯀꯥꯡꯂꯨꯞ ꯃꯁꯦꯜ ꯈꯨꯠ ꯊꯣꯛꯅꯈ꯭ꯔꯦ꯫ ꯃꯤꯑꯣꯏ ꯑꯃ ꯁꯤꯈ꯭ꯔꯦ꯫ ꯏꯟꯗꯤꯌꯥꯒ ꯌꯨꯝꯂꯣꯟꯅꯔꯤꯕ ꯅꯦꯄꯥꯜꯒꯤ ꯁꯨꯟꯆꯥꯔꯤ ꯗꯤꯁꯇ꯭ꯔꯤꯛꯇ ꯀꯥꯡꯂꯨꯞ ꯑꯅꯤꯒꯤ ꯃꯔꯛꯇ ꯈꯟꯅ ꯆꯩꯅꯕ ꯊꯣꯛꯄꯗꯒꯤ ꯃꯤꯑꯣꯏ ꯑꯃ ꯁꯤꯈ꯭ꯔꯦ ꯑꯃꯁꯨꯡ ꯀꯌꯥꯅ ꯑꯁꯣꯛꯄ ꯅꯪꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯈꯟꯅ ꯆꯩꯅꯕꯒꯤ ꯊꯧꯗꯣꯛ ꯑꯗꯨ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡ ꯗꯦꯕꯒꯨꯟꯖꯥ ꯔꯨꯔꯦꯜ ꯃ꯭ꯌꯨꯅꯤꯁꯤꯄꯥꯂꯤꯇꯤꯒꯤ ꯀꯥꯞꯇꯥꯟꯒꯨꯟꯖꯥꯗ ꯂꯥꯎꯗꯁ꯭ꯄꯤꯀꯔ ꯁꯤꯖꯤꯟꯅꯕ ꯑꯃꯁꯨꯡ ꯂꯥꯏꯅꯤꯡ ꯂꯥꯏꯁꯣꯜꯒ ꯃꯔꯤ ꯂꯩꯅꯕ ꯐꯤꯔꯥꯜ ꯊꯦꯠꯄꯒ ꯃꯔꯤ ꯂꯩꯅꯅ ꯊꯣꯛꯈꯤꯕꯅꯤ꯫ ꯏꯔꯥꯡ ꯑꯗꯨ ꯂꯥꯛꯁꯤꯟꯅꯅꯕ ꯍꯣꯠꯅꯕꯗ ꯄꯨꯂꯤꯁꯅ ꯅꯣꯡꯃꯩ ꯀꯥꯞꯈꯤꯕꯗ ꯆꯍꯤ 23 ꯁꯨꯔꯕ ꯑꯣꯝ ꯄ꯭ꯔꯀꯥꯁ ꯀꯧꯕ ꯃꯤꯑꯣꯏ ꯑꯃ ꯁꯤꯈꯤꯕꯅꯤ꯫ ꯀꯥꯡꯂꯨꯞ ꯑꯅꯤꯒꯤ ꯃꯔꯛꯇ ꯃꯨꯛꯅꯔꯤꯕ ꯑꯗꯨ ꯄꯨꯂꯤꯁꯅ ꯂꯥꯛꯁꯤꯟꯅꯕ ꯍꯣꯠꯅꯕꯗ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯄꯔꯁꯣꯅꯦꯜ ꯌꯥꯎꯅ
ꯀꯥꯡꯂꯨꯞ ꯑꯅꯤꯒꯤ ꯃꯤꯑꯣꯏ ꯀꯌꯥ ꯑꯁꯣꯛ ꯑꯄꯟ ꯅꯪꯈꯤ꯫ ꯏꯔꯥꯡ ꯑꯗꯨ ꯂꯥꯛꯁꯤꯟꯅꯕꯒꯤꯗꯃꯛ ꯄꯨꯂꯤꯁꯅ ꯃꯤ 4 ꯗꯒꯤ ꯍꯦꯟꯅ ꯄꯨꯟꯗꯅꯕ ꯌꯥꯊꯪ ꯄꯤꯈ꯭ꯔꯦ ꯍꯥꯏ꯫